ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯏꯔꯖꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯀꯦꯊꯕꯤꯅ "ꯀꯗꯥꯏ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ?" ꯑꯊꯧꯕꯅ "ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯏꯉꯣꯗꯒꯤꯅꯦ ꯁꯦꯜ ꯈꯔ ꯍꯥꯏꯔꯨꯁꯤꯔꯅ ꯇꯧꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤꯁꯨ ꯅꯨꯡꯁꯥꯁꯤꯅ ꯂꯣꯏꯅ ꯀꯪꯁꯤꯜꯂꯦ꯫ ꯀꯪꯁꯤꯜꯂꯕꯅꯤꯅ ꯀꯅꯥꯅꯁꯨ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯦꯡ ꯅꯨꯡꯁꯨ ꯋꯥꯅꯕ ꯁꯦꯜꯁꯨ ꯂꯩꯔꯝꯃꯔꯣꯏ꯫ ꯇꯥꯗ ꯏꯉꯣꯗꯅꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤ." ꯀꯦꯊꯕꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ "ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ꯫ ꯋꯥꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ?" ꯑꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ "ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯁꯦ? ꯇꯥꯏꯕꯪꯁꯤꯗ ꯃꯆꯥ ꯎꯗ꯭ꯔꯤꯕꯁꯦ ꯅꯪ ꯑꯩ ꯈꯛꯇ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥ ꯑꯃꯁꯨ ꯋꯥꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯈꯧꯔꯥꯡꯅ ꯃꯆꯥꯕꯨ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯁꯤ ꯀꯩꯗꯧꯕꯒꯦ? ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯅꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯒꯤ ꯑꯋꯥꯕꯁꯦ ꯈꯥꯡꯗꯨꯅ ꯂꯩꯕꯗꯤ ꯉꯝꯂꯣꯏ꯫ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯌꯣꯛꯁꯤꯕ꯫ ꯑꯩ ꯑꯁꯦꯡꯕ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯉꯤ." "ꯍꯣꯏ ꯍꯣꯏ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯌꯣꯛꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯈꯤꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯉꯥꯡ ꯑꯃ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯤꯁꯤ." "ꯍꯣꯏ, ꯌꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯇꯥꯗ ꯏꯉꯣꯍꯣꯏꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯁꯤ ꯑꯌꯨꯛꯀꯤꯗꯤ ꯆꯦꯡ ꯂꯩꯔꯤꯕ꯭ꯔꯥ?" "ꯑꯌꯨꯛꯀꯤꯕꯨꯗꯤ ꯀꯣꯟꯅꯔꯅꯤ." "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯛꯇꯨ ꯊꯣꯡꯉꯝꯃꯨ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯑꯔꯩꯕ ꯃꯊꯦꯜ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ꯫ ꯅꯨꯃꯤꯗꯥꯡꯗꯤꯅꯦ ꯁꯥꯔꯦꯡ ꯑꯣꯏꯅ ꯆꯥꯁꯤ." "ꯑꯁꯦꯡꯕꯒꯤꯔꯣ? ꯀꯨꯏꯔꯦꯗ ꯁꯥꯔꯦꯡ ꯆꯥꯈꯤꯗꯕ." "ꯀꯦꯊꯕꯤ, ꯅꯪꯁꯦ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯨꯕꯗꯒꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦꯀꯣ?" "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯣ? ꯑꯩꯒꯤꯗꯤ ꯀꯔꯤꯕꯨ ꯋꯥꯠꯀꯅꯤ? ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤꯁꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯃꯠꯇ ꯑꯩ ꯀꯜꯂꯛꯇꯦ, ꯃꯤꯍꯧꯕꯁꯨ ꯂꯩꯇꯦ." "ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ." "ꯑꯩꯁꯨꯅꯦ꯫ ꯑꯗꯨ ꯐꯔꯦꯁꯦ, ꯆꯠꯂꯣ꯫ ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯒꯦ, ꯊꯨꯅ ꯍꯟꯕꯤꯔꯛꯎꯀꯣ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ." ꯑꯊꯧꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯆꯥꯛꯇꯨ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯕꯤ ꯈꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯁ, ꯀꯣꯕꯤ ꯉꯥꯛꯇ ꯆꯥꯃꯟꯗꯅ ꯁꯤꯗꯧꯔꯦ꯫ ꯍꯣꯏꯗ, ꯐꯔꯦꯗ, ꯍꯣꯔꯦꯟ ꯃꯥꯅ ꯁꯦꯜ ꯑꯃꯨꯛ ꯈꯔ ꯄꯨꯔꯛꯂꯒ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯣꯕꯤꯁꯦ ꯑꯗꯨꯝ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯁꯣꯝꯗ ꯑꯊꯧꯕ ꯏꯉꯣꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ "ꯇꯥꯗꯥ, ꯇꯥꯗꯥ, ꯇꯥꯗ ꯏꯉꯣ." ꯏꯉꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯊꯧꯕꯕꯨ ꯎꯕꯗ ꯁꯦꯜꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯝꯃꯤ꯫ "ꯑꯊꯧꯕ, ꯀꯔꯤ ꯂꯩꯔꯦ?" ꯑꯊꯧꯕꯅ "ꯇꯥꯗꯥ, ꯑꯩꯁꯦ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯇꯥꯗꯗ ꯁꯦꯜ ꯈꯔ ꯍꯥꯏꯁꯤꯔꯅ ꯂꯥꯛꯄꯅꯤ." ꯏꯉꯣꯅ "ꯃꯃꯥꯡꯒꯤꯁꯨ ꯁꯤꯡꯗꯕ ꯈꯔ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯃꯗꯨꯅ ꯀꯝꯗꯧꯕ? ꯍꯌꯦꯡ ꯅꯈꯣꯏꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯒꯅ ꯑꯩꯒꯤ ꯁꯦꯜ ꯑꯗꯨ ꯀꯅꯥꯅ ꯁꯤꯡꯒꯗꯧꯔꯤꯕ?" "ꯇꯥꯗꯥ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯡꯖꯒꯦ꯫ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ." "ꯋꯥꯐꯝꯗꯨ ꯇꯥꯗ ꯌꯥꯗꯤ ꯌꯥꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯇꯥꯗ ꯁꯦꯜꯗꯣ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯒ ꯈꯔꯗꯤ ꯄꯤꯔꯒꯦ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ, ꯑꯩ ꯏꯃꯨꯡꯗꯒꯤꯅꯦ ꯁꯦꯜꯗꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." "ꯍꯣꯏ ꯇꯥꯗ." ꯏꯉꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯑꯊꯧꯕꯗ ꯄꯤꯔꯝꯃꯤ꯫ "ꯁꯦ ꯑꯗꯨꯒꯅꯦ, ꯁꯦꯜ ꯁꯤꯡꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯈꯣꯏ ꯀꯥꯎꯒꯅꯨꯀꯣ." "ꯍꯣꯏ ꯇꯥꯗ, ꯑꯩ ꯀꯥꯎꯖꯔꯣꯏ꯫ ꯉꯥꯏꯈꯣꯅꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯇꯥꯗ, ꯑꯩꯁꯨ ꯀꯦꯊꯕꯤꯒ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯈꯟꯅꯖꯔꯦ꯫ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯌꯣꯛꯂꯁꯤꯔꯅ ꯈꯜꯂꯤ꯫
ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯁꯦꯜ ꯊꯣꯛꯇ꯭ꯔꯤ, ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯈꯔ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕ ꯌꯥꯏ꯫ ꯃꯗꯨꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯝꯂꯧꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯅꯨꯡꯁꯥꯁꯤꯁꯨ ꯃꯩ ꯍꯧꯅ ꯁꯥꯈ꯭ꯔꯦꯅꯦ, ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯨ ꯀꯪꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯗꯥꯗꯥ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯊꯥꯖꯔꯦ, ꯄꯥꯝꯂꯧꯗꯁꯨ ꯈꯔ ꯑꯗꯨꯝ ꯊꯥꯏ꯫ ꯑꯗꯣ ꯈꯪꯗ꯭ꯔꯦꯗ, ꯍꯟꯗꯛꯇꯤ ꯄꯣꯠꯁꯤꯠꯁꯦ ꯀꯌꯥ ꯐꯪꯗꯦ, ꯑꯗꯨꯅ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯗꯥꯗꯥꯒꯤ ꯅꯥꯛꯇ ꯃꯇꯦꯡ ꯍꯪꯕ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯑꯗꯨꯅꯕꯨ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯇꯥꯗꯗ ꯍꯥꯏꯔꯛꯎ, ꯇꯥꯗꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯍꯦꯛ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯗꯥꯗꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯈꯨꯜ ꯑꯁꯤꯗꯗꯤ ꯗꯥꯗꯥꯒꯨꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯗꯥꯗꯥꯒꯤ ꯁꯦꯜꯁꯤꯡꯗꯣ ꯁꯦꯟꯅꯕꯤꯅꯕ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯖꯤꯟꯕꯅ ꯐꯅꯦꯅ ꯈꯜꯂꯤ꯫ ꯏꯉꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯃꯤ꯫ ꯑꯊꯧꯕ, ꯅꯪꯁꯨꯕ ꯗꯥꯗꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯅꯕꯨ ꯌꯥꯕꯤꯔꯛꯀꯗꯧꯔꯤꯕꯅꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ, ꯗꯥꯗꯥꯁꯨꯅꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕ ꯂꯩ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯈꯤꯒꯦ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯑꯊꯧꯕꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯄꯥꯝꯕꯤꯒꯤ ꯆꯥꯔ ꯑꯃꯈꯛ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯋꯥꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯍꯜ ꯑꯁꯤꯒꯤ ꯃꯇꯧꯁꯤꯕꯣ? ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯌꯣꯜꯂꯤꯕ ꯆꯥꯔ ꯑꯁꯤꯁꯨ ꯑꯃꯈꯛꯇ꯫ ꯃꯥꯒꯤꯁꯤꯕꯨ ꯆꯥꯔ ꯑꯁꯤ ꯂꯩꯕ ꯂꯣꯏꯕꯒ ꯍꯟꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂꯥ? ꯑꯩ ꯃꯁꯤꯒꯤ ꯆꯥꯔꯁꯤ ꯂꯩꯔꯒꯦ, ꯑꯗꯨꯒ ꯑꯍꯜ ꯑꯁꯦ ꯆꯠꯍꯟꯈ꯭ꯔꯒꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯊꯧꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯇꯨꯅ, ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤ ꯄꯥꯝꯕꯤ ꯆꯥꯔꯁꯤꯕꯨ ꯀꯌꯥ ꯄꯤꯒꯦ? ꯑꯩ ꯂꯩꯖꯔꯒꯦ꯫ ꯑꯍꯜ ꯑꯗꯨꯅ, ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇꯦꯗ, ꯂꯨꯄꯥ 10 ꯈꯛꯇꯅꯤ꯫ ꯑꯊꯧꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯃꯁꯤꯕꯨ ꯀꯔꯤ ꯆꯥꯔ ꯑꯣꯏꯔꯕꯅꯣ ꯂꯨꯄꯥ 10 ꯈꯛꯇ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯁꯤ ꯇꯔꯕꯨꯖ ꯄꯥꯝꯕꯤꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯤꯕꯗꯤ? ꯄꯥꯕꯨꯡꯗꯤ ꯉꯁꯥꯏ ꯃꯈꯩ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯁꯤꯠꯈ꯭ꯔꯦ, ꯑꯗꯨꯅ ꯑꯔꯣꯏꯕꯁꯦ ꯈꯔ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯃꯁꯤꯒꯤ ꯆꯥꯔꯁꯦ ꯂꯩꯖꯔꯒꯦ꯫ ꯑꯊꯧꯕꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯆꯥꯔ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯁꯤ ꯃꯤꯇꯪꯒꯤ ꯆꯥꯔꯅꯤ꯫ ꯃꯁꯤꯅ ꯍꯧꯔꯤꯕ ꯃꯈꯩ, ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯒꯅꯤ꯫ ꯅꯪꯅ ꯅꯤꯡꯖꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯅꯪꯅ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯄꯤꯒꯅꯤ, ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯊꯧꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯅꯦ? ꯀꯔꯤꯅꯣ ꯃꯤꯇ꯭ꯔꯪꯒꯤ ꯆꯥꯔ ꯍꯥꯏꯔꯤꯕꯁꯤꯅ? ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯍꯧꯁꯥꯅꯤꯗ꯫ ꯐꯔꯦ, ꯑꯩ ꯆꯥꯔꯁꯤ ꯑꯩ ꯄꯨꯗꯗꯤ ꯄꯨꯔꯒꯦꯁꯦ꯫ ꯑꯊꯧꯕ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯒ, ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯗꯨ ꯄꯥꯕꯨꯡꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯀꯦ? ꯌꯥꯝꯅ ꯂꯥꯞꯄꯤꯗ ꯄꯥꯕꯨꯡꯗꯤ꯫ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗꯤꯅꯦ ꯆꯤꯡꯊꯛꯇꯅꯤ꯫ ꯌꯦꯡꯉꯣ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯦ, ꯃꯁꯤꯒꯤ ꯃꯌꯥꯏꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯎꯔꯤꯕꯁꯦ, ꯃꯁꯤꯗꯅꯤ ꯄꯥꯕꯨꯡꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯁꯤꯗꯤ ꯌꯥꯝ ꯂꯥꯞꯄꯤꯅꯦ꯫ ꯃꯇꯧ ꯀꯔꯝꯅ ꯄꯥꯕꯨꯡꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯏꯕꯅꯣ? ꯑꯊꯧꯕꯅ ꯋꯥ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯄꯗ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯣꯏ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯆꯥꯔ ꯑꯁꯤꯅ ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ? ꯐꯔꯦꯗ, ꯑꯩ ꯁꯦꯜ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ, ꯑꯩ ꯄꯨꯔꯒꯦ꯫ ꯑꯊꯧꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯨꯡꯂꯣꯝꯗ ꯑꯍꯜ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯊꯕꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯨꯄꯤ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯀꯦꯊꯕꯤꯅ, ꯂꯣꯏꯔꯦ ꯆꯥꯔꯁꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯀꯗꯥꯏꯗꯒꯤ ꯆꯥꯔꯅꯣ ꯁꯤꯕꯣ? ꯑꯊꯧꯕꯅ, ꯍꯧꯖꯤꯛ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯑꯍꯜ ꯑꯃꯈꯛꯅ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯑꯁ, ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯣꯏꯅ ꯀꯪꯂꯒ ꯃꯥꯡꯈ꯭ꯔꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯗꯨꯅꯤ, ꯁꯦꯜ ꯇꯤꯡꯅꯕ꯫
ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯌꯥꯝꯅ ꯁꯣꯟꯅꯁꯨ ꯎꯏ ꯌꯥꯝꯅꯁꯨ ꯑꯍꯜ ꯑꯣꯏꯔꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯂꯩꯁꯤꯜꯂꯛꯄꯅꯦ ꯂꯨꯄꯥ 10 ꯈꯛꯇꯅꯦ ꯂꯧꯍꯧꯔꯤꯕ ꯂꯨꯄꯥ 10 ꯈꯛ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯃꯁꯤꯒꯤ ꯆꯥꯔꯁꯤꯕꯨ ꯀꯔꯤ ꯆꯥꯔꯅꯣꯕ ꯆꯥꯔꯁꯤꯕꯨꯗꯤ ꯇꯔꯕꯨꯁꯅꯦ ꯍꯥꯏꯌꯦ ꯈꯪꯗꯦꯗ ꯑꯍꯜꯗꯣ ꯖꯥꯗꯔ ꯌꯥꯝ ꯉꯥꯡꯉꯤ ꯐꯔꯦ ꯅꯪꯅꯦ ꯆꯥꯛꯇꯣ ꯊꯤꯔꯝꯃꯣ ꯆꯥꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯁꯦ ꯁꯤꯗ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ ꯀꯦꯊꯕꯤꯗꯨ ꯆꯪꯈꯤꯔꯝꯃꯤ ꯑꯊꯧꯕ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯧꯔꯝꯃꯤ ꯆꯥꯔ ꯑꯗꯨ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯝꯃꯤ ꯇꯔꯕꯨꯁ ꯄꯥꯝꯕꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯣꯀꯣ ꯑꯁꯨꯝꯅ ꯑꯊꯧꯕ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯊꯧꯕ ꯀꯩꯊꯦꯜꯗ ꯊꯣꯛꯂꯨꯔꯒ ꯁꯔꯦꯡ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯂꯝꯃꯤ ꯁꯦ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯣꯀꯣ ꯀꯦꯊꯕꯤꯅ ꯑꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯑꯊꯧꯕ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯥꯔ ꯑꯗꯨꯅ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯀꯥ ꯂꯥꯝꯗ꯭ꯔꯕ ꯃꯩꯊꯣꯡꯁꯤꯡ ꯑꯗꯨ ꯀꯌꯥꯗ ꯅꯣꯛꯆꯔꯝꯕ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂꯥꯟꯂꯥ ꯑꯊꯧꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯆꯥꯔ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯊꯧꯕ ꯆꯥꯔ ꯑꯗꯨꯒꯤ ꯃꯅꯥ ꯑꯃ ꯄꯥꯏꯔꯒ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯔꯛꯀꯗꯧꯔꯤꯕ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯣꯀꯣ ꯏꯃꯨꯡꯗꯒꯤ ꯀꯦꯊꯕꯤꯅ ꯀꯧꯔꯛꯂꯝꯃꯤ ꯇꯥꯔꯕꯣ ꯑꯊꯧꯕꯅ ꯂꯥꯛꯑꯦ ꯑꯊꯧꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯡꯂꯤꯕ ꯃꯊꯦꯜ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯔꯨꯖꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯄ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯈꯪꯍꯧꯗꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯇꯥꯔꯤꯕꯣ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯇꯥꯔꯤꯕꯣ ꯑꯝꯇ ꯍꯧꯒꯠꯂꯣꯕ ꯑꯊꯧꯕꯅ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯣ ꯑꯌꯨꯛꯁꯤꯗ ꯀꯟꯅ ꯀꯧꯔꯤꯁꯤꯕꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯑꯝꯇ ꯍꯧꯒꯠꯂꯣꯕ ꯀꯩꯅꯣꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣꯃꯤ ꯀꯦꯊꯕꯤ ꯅꯪ ꯁꯤꯗꯤꯕ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯏꯪꯈꯣꯜ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯌꯦꯡꯉꯣ ꯁꯤꯗ ꯑꯊꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯉꯔꯥꯡꯗ ꯊꯥꯈꯤꯕ ꯇꯔꯕꯨꯁ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯛꯇꯃꯛꯇꯗ ꯆꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯇꯁꯦꯡꯅ ꯇꯔꯕꯨꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯆꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯅꯨꯄꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯣ ꯉꯔꯥꯡꯗ ꯊꯥꯈꯤꯕ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯍꯦꯛꯇ ꯉꯁꯤꯇꯪ ꯍꯧꯕ ꯌꯥꯒꯗ꯭ꯔꯣ ꯀꯦꯊꯕꯤꯅ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯏꯅꯣꯕ ꯃꯤꯅ ꯂꯥꯏꯁꯣꯟ ꯑꯃꯨꯛ ꯁꯣꯟꯁꯤꯟꯕ ꯑꯣꯏꯔꯝꯗꯅꯀꯣ ꯑꯩꯗꯤ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯄꯥꯝꯕꯤꯁꯦ ꯂꯩꯔꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯁꯦ ꯃꯤꯇꯪꯒꯤ ꯇꯔꯕꯨꯁꯅꯤ ꯍꯥꯏ ꯃꯁꯤꯅ ꯍꯧꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯒꯅꯤꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛꯁꯨ ꯄꯤꯒꯅꯤ ꯍꯥꯏꯌꯦ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯕ ꯖꯥꯠꯂꯣ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯁꯦꯜ ꯈꯔꯗꯤ ꯄꯥꯏꯈꯠꯇꯕ ꯌꯥꯗꯦ ꯄꯥꯝꯕꯤꯁꯦ ꯑꯗꯨꯃꯛ ꯐꯖꯅ ꯊꯥꯖꯤꯜꯂꯁꯤ ꯑꯇꯩ ꯂꯩꯔꯤ ꯉꯁꯤꯗꯤ ꯇꯔꯕꯨꯁꯁꯦ ꯀꯛꯊꯠꯂꯒ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯃꯁꯨꯡ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯣꯜꯂꯨꯔꯁꯦ ꯑꯊꯧꯕꯅ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯑꯍꯜ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯎꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯎꯅꯔꯨꯔꯅꯨ ꯍꯥꯏꯕ ꯑꯃꯨꯛ ꯎꯅꯔꯒꯅꯦ ꯄꯥꯝꯕꯤꯁꯦ ꯄꯤꯔꯛꯎ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯍꯟꯅ ꯎꯗꯅꯕ ꯍꯣꯠꯅꯔꯁꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯁꯤꯕ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯀꯦꯊꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯤꯟꯌꯥꯗꯣ ꯍꯥꯟꯅ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯔꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯔꯕꯨꯁꯁꯦ ꯌꯣꯟꯕ ꯆꯠꯂꯨꯔꯁꯤ
ꯍꯣꯏ ꯍꯣꯏ꯫ ꯑꯊꯧꯕꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯊꯦꯜ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯔꯕꯨꯖ ꯑꯗꯨ ꯍꯦꯛꯂꯒ ꯃꯁꯨꯡ ꯑꯃꯃꯝ ꯑꯣꯏꯅ ꯈꯥꯏꯗꯣꯛꯂꯒ ꯀꯣꯝꯄꯥꯛ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯄꯨꯔꯛꯂꯤꯕ ꯇꯔꯕꯨꯖ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯇꯔꯕꯨꯖ ꯑꯗꯨ ꯌꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯈꯛ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯣꯜꯂꯤꯕ ꯇꯔꯕꯨꯖ ꯑꯗꯨ ꯂꯩꯕ ꯆꯪꯉꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯔꯕꯨꯖ ꯑꯃꯈꯛ ꯂꯩꯔꯒ ꯆꯥꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯕꯨꯡꯉꯣ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯃꯁꯤꯕꯨ ꯅꯈꯣꯏꯅ ꯊꯥꯖꯕ ꯇꯔꯕꯨꯖ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯏꯕꯅꯣ? ꯑꯊꯧꯕꯅ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯪꯈꯣꯜꯃꯛꯇꯗ ꯍꯦꯛ ꯊꯥꯖꯕ ꯇꯔꯕꯨꯖꯅꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯀꯗꯥꯏ, ꯑꯃꯒ ꯂꯩꯊꯣꯛꯀꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕ ꯑꯃꯨꯛꯇ ꯆꯥꯈꯤꯗ꯭ꯔꯤꯅꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯑꯊꯧꯕ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯔꯕꯨꯖꯀꯤ ꯃꯍꯥꯎ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯇꯔꯕꯨꯖ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯔꯕꯨꯖ ꯆꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯅꯤ ꯑꯍꯨꯝ ꯂꯩꯅꯈꯤꯕꯅ ꯀꯣꯟꯅꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯊꯕꯤꯅ ꯏꯪꯅ ꯂꯦꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, ꯈꯨꯟꯖꯥꯁꯤꯡ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ, ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯕꯤꯔꯛꯎꯀꯣ, ꯃꯍꯥꯎꯁꯦ ꯑꯗꯨꯃꯛ ꯀꯥꯎꯕ ꯉꯝꯗꯦ, ꯌꯥꯔꯒꯗꯤ ꯈꯔ ꯌꯥꯝꯅ ꯄꯨꯕꯤꯔꯛꯎ꯫ ꯀꯦꯊꯕꯤꯅ, ꯍꯣꯏ, ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯀꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯁꯤꯁꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕ ꯉꯝꯂꯒꯅꯤ, ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯁꯤꯡꯗꯨꯁꯨ ꯁꯤꯡꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯒꯤ ꯁꯦꯜꯁꯦ ꯐꯪꯕꯒꯅꯦ, ꯇꯥꯗ ꯏꯉꯣꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ꯫ ꯍꯌꯦꯡꯒꯤꯒ ꯐꯪꯂꯗꯤ ꯁꯦꯜꯁꯦ ꯀꯣꯟꯅꯔꯅꯤ꯫ ꯑꯊꯧꯕꯅ, ꯍꯣꯏ ꯍꯣꯏ, ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯗꯕꯅꯤ, ꯏꯆꯥ ꯑꯃꯁꯨ ꯌꯣꯛꯄ ꯉꯝꯂꯒꯅꯤ, ꯑꯗꯨꯒ ꯌꯨꯝꯁꯤꯁꯨꯅꯦ ꯑꯆꯧꯕ ꯑꯃ ꯁꯥꯗꯣꯛꯁꯤ꯫ ꯀꯦꯊꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯊꯨꯡꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯕ ꯇꯔꯕꯨꯖ ꯍꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯛꯇꯨꯅ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯥꯔꯕꯣ? ꯁꯦ, ꯇꯥꯗ ꯏꯉꯣꯒꯤ ꯁꯦꯜꯁꯦ ꯑꯝꯇ ꯄꯤꯊꯣꯛꯂꯝꯃꯣꯕ꯫ ꯑꯊꯧꯕꯅ, ꯍꯣꯏ ꯍꯣꯏ, ꯑꯩ ꯄꯤꯊꯣꯛꯎꯔꯒꯦ꯫ ꯑꯊꯧꯕ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯇꯥꯗ ꯏꯉꯣꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯧꯔꯕꯗ, ꯇꯥꯗꯥ, ꯇꯥꯗꯥ, ꯇꯥꯗ ꯏꯉꯣ ꯂꯩꯇꯕ꯭ꯔꯣ? ꯏꯉꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯊꯧꯕ, ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯁꯦꯜ ꯄꯨꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯊꯧꯕꯅ, ꯇꯥꯗ, ꯅꯠꯆꯗꯦ, ꯇꯥꯗꯒꯤ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯉꯣꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯦ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯡꯉꯕꯣ? ꯑꯁꯦꯡꯕꯅꯤ ꯇꯥꯗ, ꯁꯦ, ꯃꯁꯤꯗ ꯂꯩꯖꯔꯦ, ꯇꯥꯗꯒꯤ ꯁꯦꯟꯐꯝꯗꯨ ꯁꯨꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯏꯉꯣ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯁꯨꯔꯦ, ꯑꯗꯨ ꯅꯪꯕꯨ ꯁꯦꯜꯁꯦ ꯂꯧꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯄꯨꯈꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯁꯤꯡꯂꯤ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯇꯥꯗ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ, ꯑꯩ ꯐꯠꯇꯕ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯖꯕ ꯃꯤꯑꯣꯏ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯃꯈꯛ ꯊꯥꯖꯩ, ꯃꯗꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯐꯪꯕ ꯁꯦꯜ ꯑꯗꯨꯅꯤ ꯇꯥꯗꯅ ꯄꯤꯖꯔꯤꯕꯁꯦ꯫ ꯐꯩ, ꯌꯥꯝꯅ ꯀꯥꯟꯅꯩ, ꯑꯗꯨꯃꯥꯏꯅ ꯈꯔ ꯋꯥꯈꯜ ꯏꯪꯕ ꯊꯕꯛꯀꯨꯝꯕ ꯇꯧꯔꯗꯤ ꯐꯩꯗꯅ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯐꯪꯖꯔꯣꯀꯣ, ꯇꯥꯗꯅꯅꯦ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯑꯊꯧꯕꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ, ꯇꯥꯗꯅ ꯄꯤꯕꯤꯔꯤꯕ ꯕꯣꯔ ꯑꯗꯨꯃꯛ ꯐꯪꯕ ꯑꯣꯏꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯇꯥꯗ꯫ ꯍꯣꯏ, ꯌꯧꯔꯣ꯫ ꯑꯊꯧꯕ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯊꯧꯕꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯊꯕꯤ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯇꯨꯝꯗꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛ ꯇꯔꯕꯨꯖ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯗꯨꯅ ꯃꯊꯟꯇ ꯈꯟꯖꯩ꯫
ꯅꯨꯄꯥꯅ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯏꯖꯔꯕꯗꯤ ꯄꯤꯒꯅꯤ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯇꯪ ꯅꯤꯖꯔꯕꯗꯤ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯐꯔꯦꯗ, ꯑꯩ ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯃꯇꯝ ꯀꯌꯥꯗꯒꯤꯅꯣ ꯑꯩꯅ ꯉꯥꯏꯖꯔꯛꯂꯤꯕꯁꯦ, ꯃꯁꯤ ꯃꯊꯪꯗꯤ ꯑꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯀꯦꯊꯕꯤꯅ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯖꯔꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨꯕ꯫ ꯑꯩꯕꯨ ꯃꯃꯥ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯑꯝꯇꯗꯤ ꯐꯪꯍꯟꯕꯤꯌꯨꯕ꯫ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯑꯝꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨꯕ꯫ ꯀꯦꯊꯕꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯥꯏꯐꯦꯠꯇꯪ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯅ ꯄꯥꯝꯕꯤ ꯑꯁꯤꯗ ꯏꯆꯥꯕꯨ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕ ꯃꯄꯣꯛꯅꯣ? ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯎꯕꯤꯌꯨꯕ꯫ ꯀꯦꯊꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯊꯕꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯗꯨꯛ ꯊꯥꯃꯩ ꯊꯥꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯦꯊꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯈꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯅꯐꯤ ꯑꯗꯨꯅ ꯌꯣꯝꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯕꯨ ꯊꯝꯂꯝꯂꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯕꯨ ꯍꯨꯟꯗꯣꯛꯄ ꯉꯝꯂꯤꯕ ꯃꯃꯥꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯉꯥꯡꯁꯦ꯫ ꯀꯦꯊꯕꯤ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯁꯤ ꯂꯩꯔꯝꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯦꯊꯕꯤ ꯍꯔꯥꯎ ꯃꯑꯣꯟ ꯃꯤꯅꯧꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯥꯔꯤꯕꯣ? ꯁꯤ ꯇꯥꯔꯤꯕꯣ? ꯑꯊꯧꯕ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕꯗ ꯑꯃꯨꯛ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯣꯏ ꯀꯦꯊꯕꯤ, ꯑꯉꯥꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯁꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯣꯕ꯫ ꯀꯦꯊꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ? ꯑꯊꯧꯕ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯇꯕꯨ ꯉꯥꯏꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯀꯦꯊꯕꯤꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯏꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕ ꯃꯉꯥꯜ ꯑꯃꯅꯤ꯫ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯥꯡꯒꯜ ꯑꯃ ꯄꯤꯅꯕꯤꯔꯦ, ꯃꯉꯥꯜ ꯑꯃ ꯄꯨꯔꯛꯂꯦ, ꯏꯃꯥꯒꯤ ꯊꯋꯥꯏ꯫ ꯑꯊꯧꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯔꯥꯎꯅ, ꯑꯇꯩ ꯂꯩꯔꯦ, ꯑꯩ ꯁꯥꯔꯦꯡ ꯂꯩꯔꯨꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯄꯨꯟꯅ ꯆꯥꯛ ꯄꯤꯖꯁꯤ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫ ꯀꯦꯊꯕꯤ, ꯅꯪꯅꯦ ꯆꯥꯛꯇꯨ ꯊꯣꯡꯒꯠꯂꯝꯃꯣ, ꯑꯩ ꯏꯅꯦ ꯊꯔꯣꯗꯣ ꯂꯥꯛꯑꯣ ꯍꯥꯏꯈꯤꯒꯦ꯫ ꯑꯩ ꯆꯠꯂꯦꯀꯣ ꯅꯨꯄꯤ꯫ ꯑꯊꯧꯕ ꯁꯠ-ꯁꯠ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯜꯂꯒ ꯃꯆꯤꯟ ꯃꯌꯥꯗꯨ ꯁꯠ-ꯁꯠ ꯁꯦꯡꯗꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯊꯧꯕ ꯊꯔꯣꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯛꯂꯝꯃꯤ꯫ ꯏꯅꯦ ꯊꯔꯣ! ꯊꯔꯣꯅ, ꯑꯩꯃ ꯑꯊꯧꯕ, ꯀꯔꯤ ꯇꯧꯔꯦ? ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯤ? ꯑꯊꯧꯕ ꯍꯥꯏꯐꯝ ꯈꯪꯗꯅ, ꯏꯅꯦ, ꯀꯦꯊꯕꯤꯗꯣ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯦ, ꯑꯝꯇ ꯂꯥꯛꯑꯣꯕ ꯍꯧꯖꯤꯛ꯫ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤ, ꯑꯝꯇ ꯑꯩꯒꯤ ꯌꯨꯝꯗꯅꯦ, ꯑꯩꯒꯤ ꯌꯨꯝꯗ ꯑꯝꯇ ꯂꯩꯃꯤꯟꯅꯔꯝꯃꯣꯕ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯔ ꯀꯧꯔꯨꯈꯤꯒꯦ꯫ ꯑꯩꯒꯤꯗꯤ ꯏꯅꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯍꯥꯏꯖꯅꯕ ꯂꯩꯖꯗꯦ꯫ ꯏꯅꯦ, ꯑꯝꯇ ꯆꯠꯄꯤꯌꯨꯀꯣ, ꯑꯩ ꯏꯃꯥꯟꯅꯕ ꯀꯧꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯊꯧꯕ ꯅꯣꯛꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯔ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯃꯍꯥꯛ ꯆꯠꯇꯗꯤ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯊꯔꯣ ꯁꯠ-ꯁꯠ ꯃꯄꯤ ꯍꯣꯡꯂꯒ ꯀꯦꯊꯕꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯦꯊꯕꯤꯁꯨ ꯐꯃꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯔꯣꯁꯨ ꯉꯛꯂꯝꯃꯤ꯫ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯦꯊꯕꯤ,
ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯔꯣ? ꯀꯦꯊꯕꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯥꯅꯦ ꯏꯅꯦ, ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯦ꯫ ꯊꯥꯔꯣꯅ ꯅꯪꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯅꯍꯥꯟ ꯃꯈꯩ ꯏꯅꯦꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯌꯥꯝ ꯐꯠꯇꯦꯀꯣ꯫ ꯏꯅꯦ, ꯁꯣꯝꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯨ ꯌꯥꯗꯕꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯁꯥꯎꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯝꯂꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯃꯉꯥꯜ ꯑꯃꯁꯨ ꯆꯨꯈꯠꯄꯤꯔꯦ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤꯅꯦ ꯑꯊꯧꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯤꯡꯗꯣ ꯀꯥꯎꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯏꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯤꯜꯂꯝꯃꯒꯦ꯫ ꯅꯪꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯃꯛ ꯄꯝꯗꯨꯅ ꯂꯩꯔꯣ, ꯅꯁꯥꯗꯣ ꯄꯣꯊꯥꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯦꯊꯕꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯐꯅ ꯀꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯠꯂꯨꯕ ꯌꯥꯗꯕꯅꯤꯅ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯃꯃꯥꯟꯅꯕ ꯈꯔ ꯀꯧꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯆꯥꯛꯁꯨ ꯄꯤꯖꯔꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯊꯥꯔꯣꯅ ꯐꯔꯦ ꯏꯅꯦ, ꯆꯥꯛꯇꯣ ꯊꯣꯡꯂꯝꯃꯒꯦꯀꯣ꯫ ꯀꯦꯊꯕꯤꯅ ꯍꯣꯏꯅꯦ, ꯑꯗꯨ ꯏꯅꯦꯒꯤ ꯌꯨꯝꯒꯤꯗꯗꯤ ꯆꯥꯛꯇꯤ ꯀꯝꯗꯧꯕ? ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨꯗ, ꯃꯄꯥꯕꯨꯡꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ, ꯊꯥ ꯑꯃ ꯐꯥꯔꯦ ꯍꯜꯂꯛꯇꯕ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯑꯣꯖꯥ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ꯫ ꯑꯩꯅꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯗꯤ ꯏꯅꯦꯁꯨ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ, ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯊꯧꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯔꯒ ꯁꯥꯔꯦꯡ ꯂꯩꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯏꯅꯦ, ꯁꯦ ꯁꯥꯔꯦꯡꯁꯨ ꯑꯣꯏꯅ ꯊꯣꯡꯕꯤꯔꯣ꯫ ꯀꯦꯊꯕꯤꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯃꯥꯒ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ? ꯊꯥꯔꯣꯅ ꯑꯩꯃ, ꯑꯊꯧꯕ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯁꯥ ꯂꯦꯡꯕ ꯌꯥꯗ꯭ꯔꯤꯅꯦ, ꯃꯁꯥ ꯁꯣꯜꯍꯟꯕ ꯌꯥꯗ꯭ꯔꯤꯅꯦ ꯅꯪꯕꯣ꯫ ꯑꯊꯧꯕ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯅꯤ, ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁ ꯏꯅꯦ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦꯅ ꯈꯔ ꯊꯣꯡꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯊꯧꯕꯅ ꯁꯥꯔꯦꯡ ꯑꯗꯨ ꯁꯦꯝꯕꯤꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯏꯟꯖꯥꯡꯗꯨꯁꯨ ꯊꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯦꯊꯕꯤ ꯏꯟꯖꯥꯡꯒꯤ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯔꯦꯡꯗꯨ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯁ, ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯃꯤ, ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯑꯁꯨꯝꯅ ꯏꯟꯖꯥꯡꯗꯨ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯆꯥꯛ ꯑꯗꯨ ꯄꯤꯖꯔꯕ ꯃꯇꯨꯡ ꯊꯥꯔꯣꯅ ꯀꯦꯊꯕꯤꯒꯤ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯦꯊꯕꯤ ꯊꯥꯔꯣ ꯆꯪꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯛꯂꯨꯛ ꯑꯗꯨ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯆꯥꯛꯂꯨꯛ ꯑꯗꯨ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇ ꯍꯥꯞꯂꯛꯂꯤꯕ ꯑꯗꯨ ꯐꯥꯕꯣ ꯉꯥ, ꯆꯥꯛ ꯑꯃꯗꯤ ꯊꯨꯝ ꯃꯁꯤ ꯈꯛꯇ ꯍꯥꯞꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯦ ꯆꯥꯔꯣ ꯆꯥꯔꯣ, ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦ, ꯅꯪꯗꯤ ꯊꯥꯎ ꯊꯨꯝꯁꯨ ꯆꯥꯕ ꯌꯥꯈꯤꯔꯣꯏ, ꯑꯗꯨꯅꯅꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯣꯀꯣ꯫ ꯀꯗꯥꯏ ꯑꯉꯥꯡꯗꯨ ꯑꯩ ꯄꯝꯕꯤꯔꯒꯦ꯫ ꯊꯥꯔꯣꯅ ꯑꯉꯥꯡꯗꯨ ꯄꯝꯂꯝꯃꯤ꯫ ꯀꯦꯊꯕꯤ ꯆꯥꯅꯤꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯌꯥꯝꯗꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯨꯛꯇꯣꯛꯏꯗꯨꯅ? ꯀꯦꯊꯕꯤꯅ ꯉꯁꯥꯏꯒꯤ ꯁꯥꯔꯦꯡ ꯊꯣꯡꯕꯗꯣ ꯑꯝꯇ ꯆꯥꯍꯧꯗꯦ, ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯝꯇꯁꯨ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯊꯧꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯁꯤꯗꯤꯕ ꯂꯩꯔꯤꯕꯅꯦ, ꯑꯩꯅ ꯈꯥꯛꯏꯌꯦ, ꯅꯪꯅ ꯆꯥꯅꯕꯅꯦꯅ꯫ ꯑꯗꯣ ꯏꯅꯦ ꯍꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯆꯥꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏꯕ, ꯑꯗꯣ ꯆꯥꯛ ꯈꯔꯒ ꯁꯥꯔꯦꯡ ꯊꯣꯡꯕꯗꯨꯒ ꯈꯔ ꯍꯥꯞꯄꯒ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯉꯁꯥꯏꯒꯤ ꯏꯅꯦꯅ ꯁꯦꯝꯂꯛꯄ ꯃꯍꯤ ꯌꯥꯎꯗꯕꯗꯣ ꯌꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯆꯥꯐꯝꯒ ꯈꯪꯗꯦ꯫ ꯍꯣꯏ ꯑꯩ ꯁꯦꯝꯃꯨꯔꯒꯦꯀꯣ꯫ ꯑꯊꯧꯕꯅ ꯐꯖꯔꯕ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯊꯧꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯇꯔꯕꯨꯖ ꯑꯗꯨ ꯍꯦꯛꯂꯒ ꯃꯁꯨꯡ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯈꯥꯏꯗꯣꯛꯂꯒ ꯃꯊꯟꯇ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯔꯥꯡꯗꯤ ꯀꯩꯗꯧꯔꯦ ꯂꯥꯛꯇ꯭ꯔꯗꯤ? ꯑꯊꯧꯕꯅ ꯇꯥꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ, ꯑꯗꯨꯅꯅꯦ꯫ ꯇꯥꯗ ꯑꯗꯨꯅ ꯐꯔꯦꯗ ꯑꯗꯨꯗꯤ, ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯗꯤ ꯐꯩ, ꯐꯖꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯗꯣꯛꯁꯤꯀꯣ ꯏꯆꯥꯁꯦ꯫ ꯍꯣꯏ ꯇꯥꯗ꯫ ꯑꯁꯨꯝꯅ ꯑꯊꯧꯕꯅ ꯄꯨꯔꯛꯂꯤꯕ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯉꯥꯡꯗꯨꯁꯨ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫
ꯌꯥꯏꯐꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯅꯒꯟꯗ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥ ꯏꯕꯦꯝꯃ ꯀꯦꯊꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯀꯦꯊꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯆꯥꯛ ꯂꯥꯝꯃꯕꯣ? ꯏꯃꯥ ꯆꯥꯛ ꯂꯣꯏꯗꯧꯔꯦꯀꯣ? ꯌꯥꯏꯐꯕꯅ, ꯂꯥꯝꯕꯨꯗꯤ ꯂꯥꯝꯗ꯭ꯔꯤꯌꯦ, ꯑꯗꯨ ꯏꯃꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯏꯆꯥꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯒꯤ ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯊꯣꯡꯉꯤ, ꯑꯗꯨꯒ ꯉꯥ ꯁꯤꯃꯒ ꯉꯧꯔꯒꯦ꯫ ꯑꯌꯥ, ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯏꯃꯥ꯫ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯍꯜꯂꯛꯑꯅꯤ, ꯄꯥꯝꯂꯧꯗꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯕ ꯆꯠꯈꯤꯕꯅꯦ, ꯍꯜꯂꯛꯑꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯄꯥꯕꯨꯡꯅ ꯇꯔꯕꯨꯖ ꯌꯣꯟꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯆꯠꯂꯨꯒꯦ, ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ꯫ ꯍꯣꯏ, ꯄꯥꯕꯨꯡꯗꯅꯦ ꯑꯩꯁꯨ ꯂꯥꯛꯀꯦꯅ ꯍꯦꯛ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯊꯧꯕ ꯌꯨꯝꯄꯥꯛꯇꯨꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯃꯥ ꯅꯆꯥꯅ ꯌꯥꯝꯅ ꯅꯣꯛꯅ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯀꯦꯊꯕꯤꯅ, ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯑꯊꯧꯕꯅ, ꯆꯥꯛꯄꯨ ꯂꯣꯏꯔꯕꯣ? ꯑꯁ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯣꯏꯗꯣꯔꯦ꯫ ꯋꯥꯔꯦꯗ, ꯉꯥꯏꯍꯥꯛꯇꯕꯨ ꯐꯝꯈꯤꯒꯦ꯫ ꯑꯊꯧꯕ ꯌꯨꯝꯄꯥꯛ ꯑꯗꯨ ꯆꯥꯛꯈꯨꯝꯒꯤ ꯁꯤꯡ ꯄꯩꯐꯝ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯐꯥꯟ ꯑꯃ ꯊꯥꯔꯒ ꯐꯝꯂꯝꯃꯤ꯫ ꯌꯥꯏꯐꯕ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ, ꯏꯃꯥ, ꯄꯥꯕꯨꯡꯗꯤ ꯌꯥꯝꯅ ꯃꯣꯠꯂꯦ, ꯁꯦ ꯅꯪꯒꯤ ꯐꯤꯔꯣꯟꯒꯗꯣ ꯑꯃꯨꯛ ꯂꯣꯏꯅ ꯃꯣꯠꯂꯅꯤ꯫ ꯌꯥꯏꯐꯕꯅ, ꯃꯣꯠꯆꯁꯅꯨ, ꯑꯩꯗꯤ ꯄꯥꯕꯨꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦꯅ ꯉꯥꯏꯔꯤꯅꯦ ꯉꯁꯥꯏꯗꯒꯤ꯫ ꯆꯥꯁꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜꯗ ꯇꯔꯕꯨꯖ ꯌꯣꯟꯕ ꯆꯠꯄꯗꯣ ꯑꯩ ꯂꯥꯛꯀꯦꯀꯣ, ꯑꯩ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯕ꯫ ꯍꯣꯏ, ꯂꯥꯛꯑꯣ꯫ ꯀꯦꯊꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯌꯥꯗ ꯋꯥꯖꯈꯤꯕ, ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯕꯗꯒꯤ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯤꯅꯕꯤꯔꯦ꯫ ꯑꯊꯧꯕꯅ, ꯀꯦꯊꯕꯤ, ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨ, ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯌꯦꯡꯉꯣ, ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯥꯁꯦ? ꯅꯨꯡꯁꯤ, ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕ ꯃꯅꯤꯅꯦ꯫ ꯂꯥꯛꯑꯣ ꯌꯥꯏꯐꯕ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯌꯥꯏꯐꯕ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯑꯃꯨꯛ ꯐꯝꯂꯝꯃꯤ꯫ ꯏꯃꯥ, ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯞꯂꯗꯤ ꯑꯩꯁꯨ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯀꯞꯀꯅꯣꯕ꯫ ꯀꯦꯊꯕꯤꯅ, ꯏꯃꯥ ꯀꯞꯄꯔꯣꯏ꯫ ꯐꯔꯦ, ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ꯫ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯔꯕꯨꯖꯇꯨ ꯍꯦꯛꯂꯒ ꯈꯥꯏꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯐꯨꯛꯇꯠꯀꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ, ꯑꯩꯃ, ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯑꯊꯧꯕꯅ, ꯏꯅꯦ ꯍꯣꯏꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ꯫ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯌꯥꯏꯐꯕꯅ, ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯀꯧꯖꯩ꯫ ꯅꯪꯁꯨ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯔꯣ? ꯑꯩꯗꯤ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒ ꯑꯅꯤꯃꯛ ꯎꯗ꯭ꯔꯗꯤ ꯍꯦꯛꯇ ꯀꯞꯄꯤ꯫ ꯐꯩ, ꯑꯗꯨꯅꯤꯗꯅ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯤꯡꯒꯗꯕꯅꯤ꯫ ꯑꯊꯧꯕ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯤꯅꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯐꯕ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯔꯤꯕꯁꯦ? ꯄꯥꯕꯨꯡꯅꯁꯨ ꯃꯁꯤꯕꯨ ꯐꯨꯛꯇꯠꯀꯅꯨ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯍꯧꯕꯁꯤꯕꯣ? ꯑꯩ ꯏꯪꯈꯣꯜꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯈꯤꯒꯦ꯫ ꯌꯥꯏꯐꯕ ꯏꯪꯈꯣꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯦꯊꯕꯤꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯐꯕꯧ! ꯌꯥꯏꯐꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯌꯥꯏꯐꯕ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯂꯥꯎ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯏꯪꯈꯣꯜꯗ ꯆꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯐꯕꯅ, ꯏꯃꯥ,
ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯋꯦ, ꯑꯗꯣ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯍꯧꯔꯤꯕꯖꯥꯠꯅꯣ? ꯑꯇꯩ ꯄꯥꯝꯕꯤꯁꯤꯡꯗꯤ ꯑꯗꯨꯃꯛ ꯃꯇꯝ ꯀꯨꯏꯅ ꯀꯨꯏꯅ ꯂꯩꯔꯒ ꯍꯧꯋꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯦꯊꯕꯤꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯁꯤꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯄꯨꯔꯛꯄ ꯑꯇꯥꯡꯕ ꯄꯥꯝꯕꯤꯅꯤ, ꯑꯗꯨꯅꯅꯤ꯫ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯃꯇꯨꯡꯗꯗꯤꯅꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯕꯤꯁꯦ ꯄꯥꯏꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯨꯅꯤꯗꯅ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯁ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯍꯨꯒꯗꯧꯔꯤꯕꯁꯦ? ꯏꯪꯈꯣꯜꯁꯤꯕꯨ ꯀꯔꯤ ꯂꯩꯔꯤꯕꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯔꯕꯨꯖ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ, ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ! ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯊꯧꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯜꯂꯒ ꯐꯪꯂꯤꯕ ꯁꯦꯜꯁꯤꯡꯁꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯍꯦꯛꯇ ꯍꯦꯛꯂꯒꯦꯗ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯇꯔꯕꯨꯖ ꯑꯗꯨ ꯍꯦꯛꯀꯦ ꯇꯧꯕꯒ ꯊꯪꯅꯕ ꯌꯨꯝꯗꯒꯤ ꯍꯨꯏ ꯑꯃꯈꯛꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯇꯔꯕꯨꯖ ꯑꯗꯨ ꯀꯟꯅ ꯆꯤꯡꯂꯤ꯫ ꯀꯦꯊꯕꯤꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯄꯥꯈꯠꯅ ꯄꯥꯝꯕꯤ ꯑꯗꯨ ꯑꯣꯏꯅ ꯐꯨꯛꯇꯠꯂꯒ ꯆꯥꯎꯔꯕ ꯇꯔꯕꯨꯖ ꯑꯗꯨ ꯀꯣꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨ ꯀꯦꯊꯕꯤꯅ ꯊꯣꯡꯖꯦꯜꯗꯒꯤ ꯎꯍꯧꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕꯣ ꯅꯪꯕꯣ? ꯑꯊꯧꯕꯁꯨ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯦꯊꯕꯤꯅ, ꯑꯩꯈꯣꯏꯒꯤ ꯇꯔꯕꯨꯖ ꯄꯥꯝꯕꯤꯗꯣ ꯍꯨꯔꯥꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯃꯅ ꯐꯨꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯊꯧꯕ ꯏꯪꯈꯣꯜꯗ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯝꯕꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥ! ꯄꯥꯕꯨꯡ! ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯁꯥꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯌꯥꯏꯐꯕꯗꯨ ꯃꯤꯇ꯭ꯔꯪ ꯑꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯑꯃꯗꯤ ꯑꯊꯧꯕ ꯃꯆꯥꯅ ꯍꯤꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯐꯕ ꯀꯗꯥꯏꯅꯣ? ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯐꯕ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫ ꯑꯊꯧꯕꯅ, ꯏꯄꯥꯒꯤ ꯌꯥꯏꯐꯕ, ꯅꯪꯕꯨ ꯂꯥꯛꯑꯣ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯅꯪꯕꯨ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯄꯥꯕꯨꯡꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ꯫ ꯏꯃꯥꯒꯤ ꯌꯥꯏꯐꯕ! ꯑꯊꯧꯕ ꯈꯨꯗꯛ ꯑꯗꯨꯗ ꯇꯔꯕꯨꯖ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯨꯅꯃꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯉꯥꯟꯕ ꯀꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯃꯟꯗꯕꯅ ꯑꯗꯨꯃꯛ ꯀꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫ ꯑꯊꯧꯕꯅ, ꯄꯥꯕꯨꯡ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯍꯜ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯊꯧꯕ ꯑꯍꯜ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯡꯉꯩ ꯎꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯛꯎ꯫ ꯑꯊꯧꯕ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯌꯥꯔꯗꯤ ꯏꯆꯥ ꯑꯗꯨꯕꯨ ꯍꯜꯂꯛꯅꯕ ꯄꯥꯝꯕꯩ ꯑꯃꯇꯪ ꯇꯧꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯝꯗꯧꯅ ꯍꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯩꯅ ꯉꯝꯂꯣꯏ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯜꯂꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯗꯨ ꯎꯕꯈꯛ ꯅꯠꯇꯅ꯫ ꯀꯦꯊꯕꯤꯅ, ꯄꯥꯕꯨꯡ, ꯃꯍꯥꯛꯄꯨ ꯍꯤꯡꯍꯟꯕꯤꯌꯨ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯀꯦꯊꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯃꯗꯨ ꯄꯥꯕꯨꯡꯅ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪꯅꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅꯅꯦ
nakhoi ani mahakpu kaukthokro. Makhoi anidu phana kana honabani adubu upai amata leikidre. Aroiba amatang oina pabung aroiba oina ichado amuktang di yenghojege haijarami. Ahal aduna Pare aisu nakhoigi na tokse yengba ngamdre. Ahal aduna mahaki mitrang aduna yaiphababu kawraklami. Ima pabung makhoi anidu machabu ubada chansilaga konsinge tawbada mahakti thawai orammi. Ipagi bungo nang nongda halakhu nang pabungge imagabu yamna nuksiyaramadai. Imagi yaipaba nang imabu nuksidrabo si lao imagi nakta. Yaipaba kapna ima haujikti nacha ase taibang miyoiba oidre nachabu warobino adubu ngasi phauba aibu apopa nachamakni khanduna nungsina yokpirakliba simu nachana ima babung nakhoi anigi mapamda penjaba nungaiba ani sudre nakhoi anigi lamandi nachana singba ngamlaroi mathang mapoktadi ima babu nakhoi anibu aigi ima babung oina phangjage ko nakhoi anidi aigi mitna uba isormakni khanjarage. Yaipaba kudak adumaktada mangkhirami thamoi kaihoraba matei manau anidu pena kapjarami. Matam khra hujinkhre kethabi nongmagi mahasagadu sonjilaami. Mahaki mapuroiba thaubasu magi nupigi matau adu ubada tawphang khanglamde. Nongmadi mahak angang nupa ama puduna laami. Kethabi mapuroiba amadi angang adu ubada chansilaami. Angang sibu kanano? Kethabi mahakse ngasidagi ekhoigi icha oiradabani. Yengo nuksidra angangse. Aha asengbagiro? Mani lao changasi lao. Kethabi angang adu pangkhatlami. Imagi bungo makhoi ahumdu chankhirami adubu khanghaudana khonjel amakhakna Kethabi ki nakong aduda kawklami. Ima Kethabi khonjel adu yaiphabagi ni khalami. Maha tunglomda onthoraklami. Tunglomda onthorakpa matamdadi thongalda yaiphababu urami. Madu ubada mapi ira chena pamliba angangdu thatharaga thongal tamna chenthoklammi. Adubu thongal adu yorokpa matamdadi yaiphabadu leiramdre. Mahaki mataw aduda athaubasu pumnamak khanglammi. Magi nupigi manakta amuk laami. Kethabi lao changasi lao. Icha yaiphabado haujikta sida lepambane. Aigi icha yaiphabado haujikta sida lepambane. Seba nangbo yaiphabagi wakhalse kaukthokro. Maha amuk hana halaroye. Imagi yaipaba imana nangbo karamna kaurasige. Imagi yaipaba. Tanja aduda athaubana purakliba angang adu chensilaaga Kethabida konsilaami. Ima Kethabi wadu tabada angang dubu konsilaami. Athaubana makhatana Kethabi ahukhraba warisingdo kaukthokrasi. Ahujikti angang ase nangi nacha yaiphabani khana nuksina yoklase. Kethabi angang adubu chena konsanjaraga kapcharami. Imagi yaipaba nangdi imagi anauba asane. Ngasidagi imana nangbu amuk hana sungtha thadoklaroye.